Kangpokpida Kuki-Zo singi mifam pangthokre mafam kharda su famkhi gadawri Kangpokpida laiba LNC Hotel ngarang Kuki-Zo Council ge ZC na sinduna pangthokiba public consultation meeting da pre movement gi wafam khanakidre mifam adugi matang da ke ZC ge information and publicity secretary Ginja Buljong na thadorak pas cherol amana hai hauzik maite amari Kuki gi marak tamuk nariba asigi matang da Kuki-Zo furup ki miyam gi mot long na bagi damak mifam pangthokibani pung ahum lom henna khanna nei naraba matung da maru iba warep kaya marum lawkhi adum oinamak Kuki-Zo furup na khundaba sai atopa mufam sing da su khanna nei nabagi mifam sing pangthok kadaba watlibana maram na hauzik maki oina warep sing adum miyam da lauthok kiroi tongan mefam sing lorok warep sing punsil laba matung aroi be oina mapung phabu warep amamiyam da lauthok lagani hairi mefam adu da saruk ya kiba cycle AC gi MLA kimnio hangsing na KZ sibu asiguma makhal gi mefam pangtok pagi damak ta thak phongdo kibaga loinana stakeholders sing amatu oina punsin bagi tangai fadaba wafam thamki atai wangang ba mi sing na su hojik oi be fem ki matang da khanaki hairi shutdown lepnaba Kuki-Zo sing changhannaba manipuri police na FNC da khangankhre manipuri police na naga sing gi maru ibulup am oidaba foothills naga coordination committee FNCC da shutdown lepnaba amasung Kuki-Zo purup ki mi sing naga na khundaba phum da changhannaba khangankhre police official amna phongdo kibagi matung ina police headquarters ngarang FNCC gi mukok thongbu lusing basing amasung senior police official sing unadun hiram asigi matang da kupna khanaki FNCC na pukhalak wafam sing kupna khanaraba matung da matang matam gi matung ina mathu taba thabuk thorom sing paikat kani haina thajaba piki hairi status da ingta papibam hanjil hanaba ki pandam da FNCC na hojik naga sing na namna khundabam from da Kuki-Zo purup ki mioi sing sathok sasin tawba ya handanaba gi matang da thamliba sa tam le patangai phade haibu wafam police ki maikai dagi thamki hairi panbe abadi Kuki-Zo purup ki mioi sing na naga ki lam khopsilak pagi mayok da FNCC na July 19 dagi matam kaktaba banchat tharkibani wai rosan wakhal taminaba kawragli nupi amabu namthak togduna phamlan biramba ki tungda koiro lotona leiriba langmaidong mai lekai da yumnam rosan sahi kun manga wakhal taminana ba numit manga digi manung da lakadabani haina KCP PWG MC unification ge serol amana khangalagli khulai pai belup asigi serol asin hai riba numit manga ni asigi manung da party sangjarak tragadi mahaki imung manung yauna masamak hakpa serakpi kani nupi bu awang ba thakta thamdun ikai khumnana ba laklibe kanglai khunai asida yumnam rosan amadi magi imung manung na nupi gi punsi bu kari su leitana loruk padagi makoi gi mathakta hakpa serakpi na bagi phirep asi loruk pani langmaidong mai lekai dagi photography film gi sinfam da leiba rosan hairiba mi asina mahaki thangnaba lekai da leiba nupi masa amabu kumja 2021 da khangna dun nungsinaba horaki madugi matung thangnaba sahi 2022 gi March kungataruk ta atopa nupi chensilak padagi numit adugi nongalak pada March kungatarek ki ayukta mahaka khangna riba nupi asina leigani haiduna mayum da sensilaki nupi gi ikai khumnaba manghalambagi rosan gi imung manung nupi masa asi tuson manson ba imung ni karisu to bangam lori khanduna police yauna nupi faduk naraga wa loisinaba gi mong da thamki mataw asumna leiringi rosan gi imung manung na kaksing district ki manung chanba wangu dagi nupi amasahi adugi April amada hatu luhungki mayum makai palaba matung yumnam rosan na launam thoro kumja 2024 gi January kun gani panda amadi February amada sumakata na mahak no hunduk piram labi lekai thangna leirbi nupi aduga yumban bagi Aronba mari thamnarakhi nupi adu masa wai sanglakidre rosan amadi mahaki imung manung nupi adugi wafam sing adu hairubada tabi bulaitre maram aduna numit mangani gi manung da party da sangjagrak kadabani nupi gi ikai khumnaba manghan khibagi miyoi ama sahi taragi fadok Pikhre nupi oibigi ikai khumnaba manghan khibagi maral da miyoi ama crimes against women gi fast track court na sahi tara fadok Pikhibaga loina lupa lising kun manga fine thina bakhangan khre fast track court ki additional session just asem Tarun Kumari Devi ngasi Pikhibaga amagi matung inna Sanlakpam Biswajit Sharma LS Beda sahi kunga mapan ko bami ama IPCC ki section 376 ki makada sahi nipan jail da thabuk suhanduna thambaga loina lupa lising kun fine ten gadabani masigi mathakta IPCC ki section 354 ki makada atopa sahi ani amaga jail da thambaga loina lupa lising manga fine thi gadabani karigum mahangna fine gi senpam asi pi da batara badi tha mari sangthana jenda thamgadabani haina fast track court ki additional just na WLP ki loina victim adugi imung da manipuri compensation scheme for women victim survivor of sexual assault gi makada lupa lakh mari compensation pina na basu khangan ki solar eclipse ta manipur da asokpa leite mathang tha gi anita thokadariba solar eclipse numita sana sokpa tawgani haina social media da viral oiklibasi manipurari karimata sokadaba leite haina Khelsongang loisang leining thau Sanamahi temple board na thador paserul amana hairi numit asita laigi thong hangdun ira thoni toba lai thau pangthok pada akai ba leite hairi Manipur da president run sangdokpagi wafam hojik na hekki tungda Lok Sabha da khanna ragani Lok Sabha da pass tawraba matung nong manini sida Rajya Sabha da puthokadawri
Manipur da hojik thamliba president rule asi makha tana tha taruk amaga sangthana thamnaba ge ayaba lounaba bill ngahaki matungda Lok Sabha da khanaragani ngasi phongkiba Lok Sabha gi revised list of business ki manga suba lamai de Union Home Minister Amit Shah na Manipur da president rule makha sangdokpa ga mari leinana statutory resolution ama puthokna ba yaure sahi asigi February 13 dagi thamlakiba constitution ge article 356 ki makha da atopa tha taruk ama sangdokna ba ge ayaba louna na resolution adu Union Home Minister Amit Shah na house da thamgadori magna house da resolution adu thambaga loina na move tawgani amasung makha ta na tha taruk president rule sangdokadori banu haiba gi matang da tentakpa warul khara thamlaba yai thajabe yaba phum dagi phangwa paun hai tongan tongan ba department Khargi mari leinaba minister kharna makhoi gi reporting thamnagada ba laibana Manipur da president rule sangdokpagi resolution asi numidang da oina taraba yai resolution asi da opposition gi maikai gi MP tara gi mathakta saruk yarakani haibagi thajaba lai opposition na fana yamna kanna yetlaga so house da NDA gi MP gi masing ningthina laibana maram oiraduna voting tawba yaroi amasung namduna resolution asi Lok Sabha da pass tawkhigani Lok Sabha da pass tawraba tungda resolution asi amuk Rajya Sabha da puthoklaga house asidagi su ayaba lawgani pawasina makata na hai hojik thamliba president rule gi thataru ki matam asi lagliba August ki tangtara ga humdoi de loire atopa thataru ki matam sangdokpa se house na ayaba hek piraba matum do August tara ga humdoi de amuk paraga kumja 2026 ki February tara ga humdoi da matam amuk lawgadori asumna tha taruk taruk ki matam sangdokpa se sahi ahum phoba sathaba yai adubu Manipur gi oina de kumja 2027 ki March thada taraga humdoi su Manipuri Legislative Assembly ki mikhal pangthokadaba na popular government ama thamge haiba taraga de handak sangdokliba tha taruk ki matam asina Manipur da tam asigi aroiba tangk oiraba yai masida karigumba Kuki amasung maitai gi marakta sangthok Sangsin yanaba Imphal Dimapur lambi Kuki singna thingjinduna thamliba se hangdohan bangamdraga di assembly amuka su dissolve torokpa yabagi oithokpa lai political nainaba singna phongdorapagi matung inna BJP gi MLA sing split tawraga atopa party ama semba amasung makoi dalengak ama semna naba claim torokpada governor na yadaba ngamloi haibasi isam chamba concept amani thabuk oina onthorokpada di dissolve tawba haibasina aroibu oigani madugi mahuta hojik sangdokoturiba thataru ki president rule asi khara tensil halaga December thada lenga lingnabagi damakta Kuki amasung maitai gi marakta wakhal taranabagi tangai fadaba lai resolution asi pass tawna wa khanarapada Manipur gi MP ani maksaruk yaraba yai haina panari adumakpu makhoi wangang bagi list ta yauribra haibadu di sapsana khangbangamde Russia na magnitude 8.8 yongno yuwa hakraba tungda mafam kaya da sathiraba tsunami thokle Japan na miyoi million ani safagada mafam da leinaba khangankre malem gi oina khwaidagi kanba Richter scale 8.8 yongno yuwa habagi thagdok ama ngasi ayuk Russia gi Kamchatka Peninsula da thokraba matungda Northern Pacific region da leiba mafam kaya maromda tamthiraba tsunami thokle United States China Japan Indonesia Russia Alaska Hawaii amadi New Zealand singbo Pacific Ocean gi akoibada leiba leibak singda tsunami gi section na bakangankre Japan gi oina samudra kongbal da khundaba miyoi million ani safagada mafumda leinaba kangankre tsunami gi wave asi meter ahum dagi manga phawba wangna lakpa yai haina section warul su thamnaragli Japan Meteorological Agency na phongdokibagi matung inna Hokkaido dagi kha thangba samudra mapan da leiba Tokachi da centimeter nifu foot 1.3 wangna samudra gi ithak ipom hawraktuna habagi thodok aduga epicenter oikiba Kamchatka Peninsula da Paksan amang ata thokpadagi mafam adu da leiba miyoi pumnama khudung thiningai thokloidaba mafam da hongdok hanke adum oinama misi mina amasung asok apan yaubagi report leitri Sairak sida Pacific Tsunami Warning Center gi report amana hai Russia da kanba yuwa hakiba aduna maram oiraga Hawaii da foot tara wangna samudra gi ithak ipom horoktuna island adugi mafam kaya maram amang ata thokanba yabagi phim da leire hojik phawbagi oina Hawaii da thokliba tsunami gi thodok ayamba foot mari dagi hena wangba ithak ipom hokide handaki matang asdadi foot tara wangna ithak ipom hawrokpa yabagi phim leibana island adugi mafam ayamba amang ata thokhalaba yai haina signary Richter scale 8.8 ki sangda kanba yuwa habagi thodok ama Russia gi Petro Kalvets Kats kinda phongdokkibai matung ina Pacific Ocean manak nak leiba mafam ayamba da tsunami thorakpadagi amang ata thokhankibani hairi Sahi ani lepluraba tungda chama kuntra umdoi suba Duran Cup Imphal da hodokre lepluraba tungda Indian Oil Duran Cup ki Manipuri chapter ngasi Kumar Lampak main stadium da hodokre hodokpagi tharom da Manipuri governor Ajoy Kumar Bala India gi chief of army staff general Upendra Dwivedi amadi atai makok thongbu officer kaya saruk yaki Manipuri chapter ki oina Tidim Road Athletic Union FC amadi North Eastern Reorganizing Cultural Association Football Club Neroka FC na sanaki Asia gi oina khwaidagi liraba football tournament oiriba Duran Cup ta punna match nipuga humdoi sanagani
Gyan Moen head coach oiriba Neroka FC na handakta Trau FC pu maiti Pikhre batungda ngasi ge match asi sanari ahanba half phawba da Neroka FC amasung Trau FC na goal ama phawba channaba ngamdana leiri ani suba half ke horokpa sarukta su goal ama ta channaba ngamdri Dural Cup asi ki yenglaga ngasi Manipuri lenga na lanai gi amadi lenga ki loisang khuding maksuti tangkhai thadokhiba leikhrabani marak sida ngasi Duran Cup hawdokpada saruk yaba lakiba Chief of Army Staff General Upendra Dwivedi Eastern Command gi General Officer in Command 3 Corps gi GOC amadi atay makok thongba army gi official singna Imphal gi Rajbhavan da satuna Asia gi khwaidagi chawba tournament ama oiriba Duran Cup ki matangda governor unaduna wari sanaki tournament asi mai pakna sinbada thodang lobagi damakta governor bu thagatpa phongdokhi